lamhenjanu naushinanu nang ukradimina chokjani lamhenjanu naushinanu nang ukradimina chokjani karigi pakhalino nipai basu thadokno ujaba matana ikai ba khamjani henjela ikorang sathira ikorang thauna leiko kiba khangdeko asum taudraba santhaduna leiraba mangzani khani phanghoroi khamsai asum taudraba santhaduna leiraba mangzani khani phanghoroi khamsai lamhenjanu naushinanu nang ukradimina chokjani aseng bamasa yengningi na tau mi kukudi kangningi thamoy gi aseng bamasa utpiro nungsibado ay tagi haiba thamoy thongja nam khaiduna yenglero ugani nangi nangata nang mong khomlo hang lage kokse sare akung khanbada nang mong khomlo hang lage kokse sare akung khanbada yom silo thamoy se nangi nungsibana soitok sa haning de nungsibado atop kanada punduna thamlabani nungsiba senantagi onsilagi ithanunda nungsibado seze lamhenjanu naushinanu nang ukradimina chokjani lamhenjanu naushinanu nang ukradimina chokjani karigi pakhalino mi pai basu thadokno ujaba matana ikai basu khangjani karigi pakhalino mi pai basu thadokno ujaba matana ikai basu khangjani Jadre Jange kayo peng peng tu
Kayo na nakungaw si Dari kayo na tayo doon. Cái gì vậy? Anh đang giặt dây trắng rồi. Anh ơi bị chuột này. Anh ơi bị chuột đi nằm đây. Mari, mga. Ya,